Kurumjari, Times of Manipur, TOMTV, The Morning Talk, Raising the Voice, Ming, Tabi, Kwai Puno Putaran Mongsari. Ngasi Fan the Phone Liba Tongan Tongan Pog Sing the Karikaram of Pog Sing Yori have do a Kwai Miam Puna Kumin Nabitanza, Ongton Lozage. Ngasi Fan the Phone Liba Pog Sing Merta, Narol Todangi Pog Seda, Pazasina Mihangi Mihut, Wadiba Sing Mating, Idana, Laikagi, Kunai, Sakot Torang, Pakalabada, Lamdam Mashi Sokot. Sahot kani haiba koi karam samgi wafam machina koi ahanba naron thodangi oiri aduga atoba pawsi sing atoba pawsing da Shyam Kumar disqualification gi hearing matam lepkre hingsa thadok santi oina lambi du sadaba da mara se palam nam oigani haiba governor gi wafam mashi yaure aduga bodo peace accord sign tawna khro matungda NDFB fraction mari keder lising amaga chatuk taraga manga saira tawkhre haiba pawmashi yauri adu atoba pawsing da Staff Court of Inquiry Sathari, Amaromda, Atopa, Amada, Hauri Vida, Kuman Eco Tourism Park, Ama Sangat Pasina, Lam Koiba Singi Kaya, the Miang from whether you're going to have a poem Shiore. Adu a Park Pau Sedana, Manipuri, Martius Day, Thorum, Tongan, Tongan from the Pang Tonakre, Hinsana Kaligum Amatigi, Kana Procloi have powers, Nahana Pau, Adu Makata, Pada, Assembly me from Mawan Speaker disqualification case packet Kadori. February Marida, Emily Shyam Kumar hearing Pangthuk Lagani. Wahida Mihat, M. Suna Kandem Tokre, Say Rimal Lotakre, a power Snapway, Park Poxy, Hamlamai the Pomo Pau, Sing Wadi, Aduga Sanava Pau Seda, Kera the Miu Emma, Corna Pares Nare, Higher Power Snum Pungo Pau, Waredo Makata, Pati Pau Sinda, Shyam Kumar hearing February Marida Lepre, Speaker Tibrina, Emily Tariki hearing February Drama to the Lepre. Pau Masuna Han Pauxing Way, do Makata Pauxing the Manipur Assembly me from February Trami the Horogani, District Council me from Nakanaba Hill Iras Committee, Wipe Locre Heva, Pau Mushawi, Adu Atopunda, IMC suspend the we order Kakre Heba, Pausna Question level Pauxigi, Harmalama the Pongo Pauxing Oily. Adu Huyan Pau Pauxeda, banner headline the Congress Tagi BJP the Songshilaki by Emily Nipani Matakta, Tangalaki by disqualification case. Speaker gi Tribunal na Shyam Kumar gi final hearing February Marida amasung MLA Taret kina February 13 da makha taba proceeding sathana ba lepkhre he pawsna khoi hana paw ore adu atai paw singna thabak ta ding asi potha ga ba district and session judge tabal miku kherdang haiba paw mo na headline pila kanda tongan ba public prosecutor singi service casual oigida ba thambi da bani s tara he pawsna khoi lan paw segi Hoi Bapung Pauxing Wadi Edua Pongna from Pauxia, India Han Boyna, Kerala, Mahiroi, Nupima, Coronavirus Nare have a confirmed to Cray have Pausnam, Hana Powere, Manipur legislatively become Co Cray have a Masiore, State Bedders in what hope home for me, Young Kairom Pazilure, NDF Biggie, Gather, the singer Masatru, Kulai Tado Cray. This qualification case, Minister Shyam Kumar Amasung emanated final hearing lepre. Masana Pabu Tang Tilaga Hatiba, Mapa. Punsi Chupagi Pado, Picre, a pause, no point from Pausi, Hamlama, the Pumba Maru Pausing Oily. Adu Shanghai Express in a disqualification case, Adua February Marida Shankwari final hearing, emulator hearing February Tramatoi, Tongan sub headline number Pidaga Pongi, Edward Makatarakpada, Kelada, coronavirus case confirmed to Cray, have a Pausi Yore. Adua Atova Pausing the Masana Pahatpa, Posisupa, Zelda, have a Paumo Yori, Edua Nintam Usek Machine Ticre. LDC Mikal November Tada, I have powers na koi Shanghai Express ki Hanmalama the Pungo Pausing Oily. Adu lamjingbatomtv Minister Shyam Kumar MLA Taret disqualified Tabugi case speaker ki Tribunal hearing Satabi Matam Lepre have powers na Hanba Powere Adu Makata Paus in the East ki Takta Martius Day Thorum Pangtokre have powers Yori Adu Ato Pausing the na. Aikoi NDF big fraction only gather listing masatuk tranga kulai thau sangjakre haiba yaure adu panna leramba port pubu gari chama kuntharom jiribam dagi imphal thadokre ha pawmus yaure adu ato pawsingda washima misi ngasi ahing nongai dagi Manipur pumbada general stack law thokre ha pawsna koi lamjingbatomtv si kwari mapungoi ba pawsing oi adu Israel Express tana aikoi Anti-defection law Minister Shyam Kumar disqualification hearing February Marida atai MLA Taret ki February 13 Sathara gani ha paw sang pungo paw ore adu atopa nakana phongyo paw singna
state vendors sing wathok loiba naidre Manipur police ka state vendors singa lantheng na khre pohum phami kunthra muk phajilure smoke bomb langsin khre he paws na koi ahan paw ore adu makha ta paw sinda government ki thabak tagi unemployment problem ko han bangam loi bisojit haiba pot amu paw amu yawi adu khunai gi hiram khudimakta chakhat hanbada education jaw doba yade haiba niamsa ke gengi hoi paw amu wahom amu ko to fongi hairiba akoi ngasi imphal da fongi ba tongan ba boru paw sing asi khana nabagi damakta akoi ngasi kai khumna jaraba akoi gi pre-pace of School of Journalism ki review and art and politics ki akoi executive editor oi leiba ake bobichan akoi studio direction no leibire akoi tamo bobichan musu taram loksari kurumjari tamo ngasi imphal da fongi ba tongan paw se sing sida akoi panma taragadi akoi Minister Shyam Kumar gi disqualification ki case amasung akoi da hojik leiba miyam ne hena tamchina nei coronavirus ki issue sina yam boxing akoi ngasi yo boxing ji pajabada asi mapung oina paw phongbo oina ui tawa ado khoi tamo haiba pawsina gi khoi mapung lo khosab da khoi Minister Shyam Kumar gi wafam adu anti-defamation law gi wafam sini tamo lai si hoi khoi yam sengadi Supreme Court phawo yore adu anda hojik ti Supreme Court ki direction matungina khoi Manipur gi legislative assembly gi speaker la ki wafam ni adu hoi assembly da sule pakpada Minister Shyam Kumar gi disqualification hearing se khoi February mari da adu atopa MLA mori batare ke February taraga ma thoida pangthog ne ha wafam thambiri da se ori ba film se de khoi Manipur gi rajniti oi ba orakada wol ba amasung khoi han satna kanglon se da hongthok na satlu bugi oi ba da sasi matang se tamo kai khalo lebi yamna laibak thiba ni haijage de miyam gi mihut ni haidana khangraba akoi gi miyam gi mihut sing asi akoi magi akaknaba party amagi mihut oina miyamna khallaga kagiba akoi gi mihut sing asi India da magi government semamdai gi matam sida power pining bani ngasai gi loina mak aiba yoni miyam gi mihut karai ba MLA natraga MP oibe ai khuding masi loina power sida pining bani na ngasai gi power du paihuraga di power paiba du yauraga di haidana magi party eduna majority command tawdraga su government semamdai du da magi chongthok chongjin gi tawgi pot sina yamna sathiba India da hai tare magi political culture jing asai gi horse trading gi hai tare leithok leisin gi akoina sigi chongthok chongjin adagi leithok leisin MLA leibagi adagi MP le si adum India gi amsang yamda loi tawlere adu Manipur da ju sigi kenoji akoi gi 1972 da statehood phangbadagi sum lakosine assembly sing sida government kaithok kaisin tawrisi ju kuina khoi horokpa matam sida sigi chongthok chongchin mayam gi leadership crisis ki boibi ai manungda dagi masi minister power paidana sum MLA oina lening aktabagi power paining magi ideology du da thajaraga magi ideology du na maduda singaga pura kanda ai gi leader sing sina si tawraga di ai na handang minister oidraga su haibagi pot si yaurak taba ngasai gi aduna power si somehow power paining isi ju kari gi no hairaga di akhoi loi khangnari duni ngasai gi sen thokpa thok taba open secret ni loina se loina mangana ri je ai sum hojik ki keno me am ji hojik su se amarom da har kanda hojik leiriba Sri Biren gi makha da leiba me ji magi ji council of minister ji de sindo ri safal tawgadam ni khot kadam ni ri safal ta hawdra di ekoi mathang vote kararoi ekoi mathang vote kararoi hari jine imply tawriba poti ekoi minister am paira kanda sen tho hawdra di hai pot ni si loi open ni sugum bagi factor mayam jina MLA oina leiba gi makoina de ekoi sigi party si da thaja da na to pada chongi ni di haiba to handak ji hek hojik leiriba government sigi ihan han be hek hoba matam du dagi soi griji kari no haiba matam da congress ta karak pamyo ema masai gi BJP gi government ki wasak lobo du da yausal la kanda ma MLA oiba gi wasak phawa or taking phawa to matam da lawdana adum minister oina wasak lawgraba ne ba aduna sigi sida sugum ba mayam ji sum bagi chongthok chongching gi culture defection gi entity thingnana bagi ne haiduna anti defection law si semam dana kolam dana torok pasida
ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯁꯦ ꯕꯣꯔ ꯕꯥꯕꯨꯅ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯊꯪ ꯁꯨꯝ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯃꯌꯥꯝꯗꯨ ꯇꯧꯔꯛꯄꯗꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏꯗꯒꯤ ꯃꯊꯪ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯛꯑꯀꯥꯟꯗ ꯀꯦꯁꯁꯤ ꯂꯥꯁꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯌꯧꯅꯔꯛꯇꯅ ꯕꯣꯔ ꯕꯥꯕꯨ ꯇꯧꯈꯤꯕꯒꯤ ꯄꯣꯠꯇꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯐꯥꯎꯕ ꯀꯥꯎꯅꯗꯦ ꯁꯤ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟ ꯂꯣꯒꯤ ꯃꯇꯥꯡꯗ ꯑꯆꯧꯕ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯍꯤꯁꯇ꯭ꯔꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯁꯦ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟꯒꯤ ꯂꯣꯗ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯏꯇꯤꯍꯥꯁ ꯑꯃ ꯑꯣꯏꯔꯤꯅꯤ ꯁꯤꯗ ꯉꯁꯥꯏꯒꯤ ꯎꯔꯨꯗꯕ ꯍꯥꯟꯅ ꯑꯦꯛꯇꯨ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟ ꯕꯤꯜꯁꯤ ꯄꯥꯁ ꯇꯧꯔꯒ ꯑꯦꯛꯁꯤ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯎꯍꯧꯗꯕ ꯄꯣꯠ ꯂꯦꯀ꯭ꯋꯤꯅꯤꯌꯥ ꯃꯌꯥꯝꯗꯨ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯑꯍꯣꯕꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯀꯥꯟꯗ ꯁ꯭ꯄꯤꯀꯔꯅ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯄꯣꯠ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒ ꯂꯣꯏꯅꯅ ꯍꯟꯗꯛꯀꯤꯁꯤꯗꯁꯨ ꯑꯩꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯔ ꯊꯝꯖꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯄꯣꯠꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯁ꯭ꯄꯤꯀꯔꯁꯤꯁꯨ ꯑꯗꯨꯒ ꯃꯥꯒꯤ ꯒꯕꯔꯟꯃꯦꯟ ꯁꯦꯝꯃꯤꯕ ꯄꯥꯔꯇꯤꯁꯤꯒꯤ ꯃꯤꯑꯣꯏꯅ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯀꯥꯟꯁꯤꯗꯗꯤ ꯁ꯭ꯄꯤꯀꯔ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯒꯗꯕꯅꯤ ꯍꯥꯎꯁꯇꯨ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯒꯁꯨ ꯃꯥꯒꯤ ꯄꯥꯔꯇꯤꯒꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯀꯩꯅꯣꯗꯨ ꯂꯩꯕꯅꯤꯅ ꯑꯗꯨꯗ ꯁꯦ ꯑꯇꯣꯞꯄ ꯀꯩꯅꯣ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯅ ꯃꯥꯅ ꯁꯔꯀꯥꯔ ꯀꯪꯒ꯭ꯔꯦꯁꯇꯒꯤ ꯀꯥꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔ ꯌꯥꯎꯔꯤꯗꯨ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟ ꯂꯣꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯃꯥꯁꯦ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯈꯨꯗꯛꯇ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯔꯛꯇꯕꯗꯒꯤ ꯁꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯀꯥꯡꯕꯨꯅ ꯃꯗꯨ ꯀꯣꯔꯠꯇ ꯀꯩꯗ ꯌꯧꯗꯅ ꯍꯧꯖꯤꯛꯇꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯃꯨꯛ ꯆꯌꯣꯜ 4ꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯤꯀꯔꯅ ꯃꯥꯒꯤ ꯑꯦꯛꯁꯟ ꯑꯃ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯦ ꯆꯌꯣꯜ 4 ꯍꯟꯗꯛꯇ ꯊꯣꯛꯈ꯭ರೆ ꯑꯗꯨꯅ ꯆꯌꯣꯜ 4ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯛꯁꯟꯁꯤ ꯂꯧꯅꯕꯒꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯁ꯭ꯄꯤꯀꯔꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜꯁꯤꯅ ꯀꯔꯤ ꯍꯥꯏꯅ ꯂꯧꯔꯛꯀꯗꯕꯅꯣ ꯁ꯭ꯄꯤꯀꯔꯅ ꯃꯥꯁꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜꯁꯤꯗ ꯁ꯭ꯄꯤꯀꯔꯅ ꯀꯩꯅꯣ ꯇꯧꯖꯒꯗꯕꯅꯤꯅ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯒꯤ ꯋꯥ ꯇꯥꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯒꯤ ꯃꯥꯌꯣꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯥꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀꯪꯒ꯭ꯔꯦꯁꯀꯤ MLA ꯃꯦꯘꯆꯟꯗ꯭ꯔ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯃꯣꯏꯒꯤ ꯀꯥꯡꯕꯨ ꯃꯌꯥꯝꯗꯨꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯁꯦ ꯃꯗꯨꯒꯤ ꯃꯔꯛꯁꯤꯗ ꯃꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯐꯔꯗꯔ ꯆꯦ ꯆꯥꯡ ꯑꯇꯩ ꯄꯤꯁꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3 ꯐꯥꯎꯁꯤꯗ ꯄꯤꯁꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯇꯥꯔꯤꯛ 4ꯗ ꯃꯥꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜꯁꯤ ꯇꯧꯔꯀꯥꯟꯗ ꯈꯟꯅꯒꯗꯣꯏꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯌꯦꯡꯅꯔꯤꯁꯤꯗꯤ ꯑꯗꯨꯒ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯒꯤꯅ ꯇꯥꯔꯤꯛ 4ꯗ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ 8 ꯑꯩꯈꯣꯏꯒꯤ ꯁꯦ ꯀꯨꯝꯕꯤꯒꯤ ꯕꯤꯔ ꯍꯣꯏ ꯀꯛꯆꯤꯡꯒꯤ ꯁꯨꯔꯆꯟꯗ꯭ꯔ ꯍꯣꯏ ꯋꯥꯡꯒꯣꯏꯒꯤ ꯂꯨꯈꯣꯏ ꯍꯣꯏ ꯂꯝꯂꯥꯏꯒꯤ ꯕꯤꯔꯦꯟ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯃꯣꯏ 8ꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤ ꯃꯣꯏꯒꯤꯅ ꯇꯥꯔꯤꯛ 13ꯗ ꯈꯟꯅꯒꯗꯧꯅꯤ ꯃꯔꯝꯗꯤ ꯁꯤ ꯈꯟꯅꯔꯛꯀꯗꯧꯔꯤꯕ ꯄꯣꯠꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯌꯣꯜ 4ꯒꯤ ꯃꯅꯨꯡꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯀꯩꯅꯣꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯦꯛꯁꯟꯗꯨ ꯁ꯭ꯄꯤꯀꯔꯅ ꯃꯗꯨ ꯑꯦꯛꯁꯟ ꯂꯧꯗꯦ ꯍꯥꯏꯕꯒꯤ ꯃꯈꯥ ꯇꯥꯕ ꯀꯩꯅꯣꯗꯨ ꯒ꯭ꯔꯤꯚꯥꯟꯁꯇꯨ ꯑꯃꯨꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯋꯥꯀꯠꯂꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯣꯔꯗꯔꯗꯨꯗ ꯑꯗꯨꯅ ꯑꯦꯛꯁꯟꯁꯤ ꯂꯧꯗꯕꯗꯤ ꯏꯌꯥꯗ ꯌꯥꯗꯕ ꯑꯦꯛꯁꯟꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯧꯔꯛꯀꯗꯒꯦ ꯃꯣꯏꯁꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤ ꯃꯈꯣꯏꯁꯤ ꯀꯔꯤ ꯍꯥꯏꯅ ꯑꯟꯑꯦꯇꯦꯁ ꯑꯣꯏꯅ ꯊꯝꯃꯛꯀꯗꯧꯔꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁꯤ ꯁ꯭ꯄꯤꯀꯔꯅ ꯇꯧꯔꯛꯄꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯗꯨ ꯁ꯭ꯄꯤꯀꯔꯒꯤ ꯃꯥꯅ ꯂꯧꯔꯛꯀꯗꯕ ꯗꯤꯁꯤꯖꯟꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯜꯂꯤꯕ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯦꯅ ꯈꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯅ ꯀꯥꯈ꯭ꯔꯤꯗꯨꯗꯤ ꯃꯈꯣꯏꯁꯦ ꯃꯥꯒꯤ ꯄꯥꯔꯇꯤꯗꯨꯒꯤ ꯃꯤꯔꯦꯞꯅꯦꯅ ꯊꯥꯒꯠꯂꯤꯅꯤ ꯏꯆꯝ ꯆꯝꯕ ꯑꯦꯅꯤ ꯃꯤꯌꯥꯝꯅ ꯊꯥꯒꯠꯂꯤꯁꯤꯗ ꯅꯣꯏ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯔꯒ ꯅꯣꯏ ꯀꯥꯈ꯭ꯔꯕ ꯃꯤꯁꯤꯅ ꯃꯥꯅ ꯆꯣꯡꯅꯤꯡꯕ ꯄꯥꯔꯇꯤꯗ ꯆꯣꯡꯕ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯃꯗꯨꯒꯤ ꯔꯥꯏꯗꯨ ꯌꯥꯎꯅ ꯄꯤꯈꯤꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥ ꯑꯆꯧꯕ ꯗꯤꯕꯦꯠ ꯑꯃ ꯇꯧꯅꯔꯤꯅꯦꯕ ꯗꯤꯁꯤꯖꯟꯗꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯉꯥꯏꯃꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯕꯗꯨꯅꯤ ꯇꯥꯃꯣ ꯑꯗꯣꯝꯗ ꯑꯍꯣꯏ ꯇꯥꯗꯧꯔꯤꯅꯤ ꯑꯗꯨꯒ ꯇꯥꯃꯣ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯈꯛ ꯂꯧꯈꯠꯆꯕ ꯇꯥꯃꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯦꯄꯤꯇꯦꯜꯅꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯃꯤꯡꯁꯦꯟ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯇꯥꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯁꯤꯇꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯄꯥꯝꯗꯧ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯌꯧꯔꯒ ꯆꯠꯅꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯨꯕ ꯑꯩꯈꯣꯏ ꯏꯁꯨꯁꯤꯡ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯨꯕꯁꯨ ꯅꯠꯇꯕ ꯌꯥꯝ ꯂꯥꯏꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯄ꯭ꯔꯣꯚꯣꯛꯇꯤ ꯑꯗꯨꯝ ꯇꯧꯕ ꯏꯁꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯇ꯭ꯔꯤꯠ ꯚꯦꯟꯗꯔꯒꯤ ꯏꯁꯨꯁꯤ ꯑꯩꯈꯣꯏ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯑꯗꯣ ꯏꯁꯇ꯭ꯔꯤꯠ ꯚꯦꯟꯗꯔꯒꯤꯁꯨ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯔꯨꯜꯁ ꯔꯤꯒꯨꯂꯦꯁꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯚꯥꯔꯠ ꯆꯠꯅꯕ ꯂꯣꯁꯤꯡ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯁꯨ ꯑꯦꯄ꯭ꯂꯥꯏꯃꯛ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯋꯥꯍꯪ ꯑꯃ ꯂꯩ ꯇꯧꯔꯤ ꯍꯥꯏ ꯇꯧꯗꯦ ꯍꯥꯏ ꯍꯥꯏꯕꯒꯤ ꯆꯌꯦꯠꯅꯕ ꯑꯃ ꯐꯣꯡꯉꯛꯏꯕ ꯄꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯑꯗꯣ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯖꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯒꯤ ꯃꯌꯥꯝ ꯅꯣꯡꯃꯩ ꯆꯠꯂ ꯇꯥꯜꯂꯤꯕ ꯏꯁꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯃꯒ ꯍꯤꯡꯉꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯇꯨꯒꯤ ꯑꯣꯔꯗꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯊꯤꯡꯕ ꯄꯨꯂꯤꯁꯀꯤꯁꯨ ꯃꯊꯧ ꯑꯣꯏꯅ ꯊꯤꯡꯉꯛꯄꯅꯤ ꯑꯗꯣ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯨ ꯈꯝꯖꯒꯦꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨ ꯆꯌꯦꯠꯅꯕ ꯊꯣꯛꯇꯅ ꯉꯔꯥꯡꯁꯨ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏ ꯐꯥꯖꯤꯜꯂꯨꯕ ꯄꯣꯏꯁꯟ ꯄꯥꯝꯕꯤ 30 ꯐꯥꯖꯤꯜꯂꯨꯀꯥꯟꯗ ꯂꯩꯕ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕ ꯑꯃꯁꯨꯡ ꯃꯣꯛ ꯕꯣꯝ ꯀꯥꯞꯁꯤꯟꯕꯒꯤ ꯃꯌꯥꯝ ꯇꯪꯈꯥꯏꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯛꯄꯗ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯀꯤꯁꯨ ꯇꯧꯗ ꯃꯣꯏ ꯃꯊꯧ ꯇꯧꯔꯛꯄꯒꯤ ꯄꯥꯎ ꯑꯩꯈꯣꯏ ꯄꯥꯎꯆꯦꯁꯤꯡꯗ ꯑꯌꯥꯝꯕ ꯁꯨꯝ ꯄꯤꯅꯔꯤ ꯍꯥꯞꯅꯔꯤ ꯑꯗꯣ ꯇꯥꯃꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ
ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯒꯤ ꯋꯥꯐꯝꯁꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯐꯝꯍꯟꯒꯗꯕꯅꯤ ꯈꯣꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯂꯣ ꯃꯌꯥꯝ ꯑꯃ ꯃꯥꯁꯤ ꯄꯨꯔꯥ ꯐꯝꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯨ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯃꯣꯏ ꯑꯆꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯗꯅ ꯈꯣꯠꯇꯅꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯕ ꯌꯥꯔꯤꯁꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯒꯤ ꯏꯁꯨꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯗ ꯁꯨꯝ ꯂꯩꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯏꯁꯨꯁꯦ ꯔꯤꯖꯣꯜꯕ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯍꯦꯛꯇ ꯄꯨꯂꯤꯁꯅ ꯇꯧꯔꯒ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯅ ꯇꯛꯈꯥꯏꯕ ꯑꯗꯒꯤ ꯅꯪꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯑꯣꯔꯗꯔ ꯑꯃ ꯇꯧꯔꯒ ꯇꯧꯕ ꯁꯤ ꯈꯛꯇꯅ ꯌꯥꯔꯣꯏꯗꯕ ꯄꯣꯠ ꯈꯔ ꯂꯩꯌꯦꯅ ꯈꯜꯂꯦ ꯑꯩꯅ ꯎꯕꯗ ꯌꯥꯝꯅ ꯍꯣꯂꯤꯁꯇꯤꯛ ꯑꯣꯏꯕ ꯑꯦꯄ꯭ꯔꯣꯆ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯁꯤꯒꯤ ꯄꯣꯠꯁꯦ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤꯁꯤ ꯀꯩꯊꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯁꯤꯡꯗ ꯃꯥꯒꯤ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯕꯨ ꯑꯣꯏꯔꯣ ꯉꯥ ꯆꯥꯛꯄꯨ ꯑꯣꯏꯔꯣ ꯄꯨꯈꯠꯅꯔꯛꯑꯀꯥꯟꯗ ꯀꯩꯊꯦꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯀꯩꯊꯦꯜꯁꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯍꯥꯏꯔꯁꯤ ꯀ꯭ꯋꯥ ꯀꯩꯊꯦꯜ ꯍꯥꯏꯔꯁꯤ ꯀꯣꯡꯕ ꯀꯩꯊꯦꯜ ꯍꯥꯏꯔꯣ ꯂꯝꯂꯣꯡ ꯀꯩꯊꯦꯜ ꯍꯥꯏꯔꯣ ꯍꯥꯏꯔꯤꯕ ꯀꯩꯊꯦꯜ ꯃꯄꯨꯡ ꯑꯣꯏꯕ ꯀꯩꯊꯦꯜ ꯃꯌꯥꯝꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤꯅ ꯄꯨꯈꯠꯂꯛꯑꯀꯥꯟꯗ ꯃꯈꯣꯏꯒꯤ ꯄꯣꯠꯇꯣ ꯊꯥꯔꯝꯕꯅꯦꯕ ꯊꯥꯔꯝꯃꯀꯥꯟꯗ ꯀꯩꯊꯦꯜꯗꯨꯗ ꯐꯝꯃꯤꯕ ꯂꯂꯣꯟꯕꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯄꯣꯠꯇꯣ ꯂꯧꯔꯒ ꯃꯈꯥ ꯌꯣꯜꯍꯧꯕꯅꯦꯕ ꯍꯧꯖꯤꯛꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯃꯥꯒꯤ ꯂꯧꯕꯨꯛꯇꯒꯤ ꯄꯨꯊꯣꯔꯛꯏꯕ ꯄꯣꯠ ꯆꯩ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯁꯦꯂꯤꯡꯒꯤ ꯀꯁꯇꯃꯔꯗ ꯗꯥꯏꯔꯦꯛ ꯌꯣꯟꯅꯤꯡꯕꯒꯤ ꯄꯣꯠꯁꯤꯃꯁꯨ ꯂꯥꯛꯄ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯗꯥꯏꯔꯦꯛ ꯁꯦꯜ ꯅꯠꯇ꯭ꯔꯒ ꯀꯩꯒꯤꯅꯣ ꯃꯁꯤꯁꯨ ꯉꯁꯥꯏꯒꯤ ꯂꯂꯣꯟꯕꯤꯁꯤꯡꯁꯤꯅ ꯂꯧꯕ ꯃꯇꯝꯁꯤꯗ ꯃꯃꯜꯁꯦ ꯃꯥꯅ ꯗꯥꯏꯔꯦꯛ ꯁꯦꯂꯤꯡ ꯇꯧꯔꯀꯥꯟꯗꯗꯤ ꯁꯦ ꯀꯣꯕꯤꯗꯨ ꯀꯦꯖꯤꯗ ꯁꯦ ꯊꯝꯆꯦꯠ ꯃꯥꯏꯁꯤ ꯀꯦꯖꯤꯗ 60 ꯑꯗꯨꯝ ꯌꯣꯟꯕ ꯉꯝꯗꯧꯔꯤ ꯑꯗꯣ ꯁꯣꯝꯗ ꯀꯩꯅꯣꯅ ꯂꯧꯍꯧꯔꯒꯗꯤ ꯀꯦꯖꯤꯗ 50ꯗ ꯂꯧꯍꯧꯔꯒ ꯁꯣꯝꯗ ꯀꯁꯇꯃꯔꯗꯗꯤ ꯑꯗꯨꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯃꯈꯣꯏꯁꯨ ꯁꯦꯟꯗꯣꯡꯒꯤ ꯄꯣꯠꯁꯦ ꯔꯤꯖꯅꯦꯕꯂꯤ ꯃꯈꯣꯏꯅ ꯁꯨꯖꯔꯒ ꯇꯧꯔꯛꯏꯕ ꯄꯣꯠꯇꯨ ꯌꯣꯟꯅꯤꯡꯕꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯂꯩꯇ ꯂꯥꯏꯔꯒꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯁꯦꯂꯦꯞ ꯈꯔ ꯄꯨꯊꯣꯛꯆꯔꯀꯥꯟꯗ ꯁꯦꯂꯨꯟꯕꯤꯗꯒꯤ ꯂꯧꯔꯒꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯔꯀꯥꯟꯗ ꯇꯧꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯀꯌꯥ ꯌꯥꯝꯅ ꯂꯥꯛꯏꯒꯦ ꯍꯥꯏꯕꯒꯤ ꯃꯁꯤꯡ ꯀꯗꯥꯏꯗ ꯃꯤꯁꯤꯡꯁꯦ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯗꯒꯦ ꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯗ꯭ꯔꯒꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ ꯇꯛꯈꯥꯏꯕꯁꯤ ꯈꯛꯇꯅꯗꯤ ꯁꯤꯒꯤ ꯁꯣꯂꯨꯁꯟꯁꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯗꯛꯁꯟꯗꯒꯤ ꯍꯧꯔꯀꯥꯟꯗ ꯄꯣꯠ ꯄꯨꯊꯣꯛꯐꯝꯗꯨꯗꯒꯤ ꯍꯧꯔꯀꯥꯟꯗ ꯂꯥꯛꯏꯕꯁꯦ ꯀꯗꯥꯏꯗꯒꯤ ꯈꯔ ꯍꯦꯟꯅ ꯂꯥꯛꯏ ꯀꯗꯥꯏꯗ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯏ ꯀꯔꯝꯕ ꯀꯩꯊꯦꯜꯗꯅ ꯍꯦꯟꯅ ꯄꯨꯂꯤ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯃꯈꯣꯡꯗꯒꯤ ꯍꯧꯔꯀꯥꯟꯗ ꯃꯁꯤ ꯄꯨꯟꯅ ꯁ꯭ꯇꯗꯤ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯗꯨꯒꯤ ꯃꯇꯨꯡ 이나 ꯑꯗꯨꯒꯤ ꯔꯤꯁꯔꯁ ꯑꯃ ꯐꯖꯅ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯇꯧꯔꯀꯥꯟꯗ ꯇꯧꯔꯒꯗꯤ ꯍꯣꯂꯤꯁꯇꯤꯛ ꯑꯦꯄ꯭ꯔꯣꯆ ꯑꯃꯒꯤ ꯃꯈꯥꯗ ꯐꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯇꯝꯒꯤ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ ꯑꯣꯔꯗꯔ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯗꯅ ꯇꯪꯈꯥꯏꯕꯁꯤꯅꯗꯤ ꯐꯖꯗꯕ ꯃꯁꯤꯒꯤ ꯐꯨꯒꯥꯏꯅꯕ ꯌꯦꯡꯈꯥꯏꯅꯕ ꯂꯝꯕꯤꯗ ꯀꯩꯊꯦꯜ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯖꯟꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯇ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯇ ꯑꯆꯧꯕ ꯗꯤꯁꯇꯔꯕꯦꯟꯁ ꯄꯤ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯌꯥꯅꯔꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤꯁꯨ ꯂꯥꯏꯚꯂꯤꯍꯨꯗ ꯑꯃ ꯍꯤꯡꯅꯅꯕꯒꯤ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗ ꯃꯗꯨ ꯃꯐꯝ ꯆꯥꯅ ꯐꯝꯍꯟꯕꯒꯤ ꯄꯣꯠꯁꯦ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯇꯧꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯦꯔꯦꯟꯖꯃꯦꯟꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯨꯗꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯑꯦꯔꯦꯟꯖꯃꯦꯟ ꯅꯠꯇꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯣ ꯁ꯭ꯇꯗꯤ ꯑꯃ ꯐꯖꯅ ꯇꯧꯔꯀꯥꯟꯗ ꯄꯣꯠ ꯄꯨꯊꯣꯛꯐꯝꯗꯒꯤ ꯍꯧꯔꯀꯥꯟꯗ ꯀꯩꯊꯦꯜ ꯐꯥꯎꯒꯤ ꯁꯤꯒꯤ ꯀꯟꯖꯨꯃꯔ ꯐꯥꯎꯒꯤ ꯁꯤꯒꯤ ꯃꯔꯛꯀꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯁꯤ ꯀꯨꯞꯅ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯁꯦꯝꯕ ꯄꯣꯂꯤꯁꯤ ꯑꯃ ꯅꯠꯇ꯭ꯔꯒꯗꯤ ꯑꯁꯤꯒꯤ ꯏꯁꯨꯁꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯗꯨꯝ ꯊꯣꯛꯇꯅ ꯂꯩꯒꯅꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯚꯥꯔꯠ ꯄꯨꯝꯕꯗ ꯄꯥꯡꯊꯣꯛꯈꯤ ꯑꯩꯈꯣꯏ ꯖꯥꯇꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯂꯩꯈꯤꯗꯕꯒꯤ ꯀꯨꯝꯑꯣꯜ ꯄꯥꯡꯊꯣꯛꯅꯩ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯁꯨ ꯁ꯭ꯇꯦꯠꯀꯤ ꯂꯩꯉꯥꯛꯇꯨꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯈꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯊꯧꯔꯝꯗꯨꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯁ꯭ꯇꯦꯠ ꯑꯁꯤ ꯒꯕꯔꯅꯔ ꯑꯣꯏꯔꯤꯕꯤ ꯑꯩꯈꯣꯏ ꯅꯥꯖꯃꯥ ꯍꯦꯞꯇꯨꯂꯥꯒꯤꯅ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯇꯣꯉꯥꯟꯕ ꯚꯥꯁꯟꯗ ꯃꯥꯒꯤ ꯋꯥꯉꯥꯡꯗ ꯑꯩꯈꯣꯏ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯄꯥꯝꯖꯔꯝꯕ ꯂꯤꯆꯠ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯅꯤꯡꯖꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯤꯡꯁꯥ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯇꯤꯒꯤ ꯑꯣꯏꯕ ꯂꯝꯕꯦꯟꯗ ꯆꯠꯇꯨꯅ ꯃꯔꯥ ꯆꯦꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯦꯅ ꯑꯩꯈꯣꯏ ꯒꯕꯔꯅꯔ ꯃꯌꯥꯝ ꯄꯥꯎꯖꯦꯜ ꯄꯤ ꯃꯁꯤꯃꯛꯇꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯟꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯄꯤꯄꯜ ꯈꯨꯗꯤꯡꯃꯛꯅ ꯑꯗꯣ ꯇꯥꯃꯣ ꯃꯁꯤꯗꯤ ꯀꯔꯤ ꯁꯨꯝ ꯇꯧꯅꯤꯡꯉꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯥꯒꯤ ꯃꯌꯥꯝꯅ ꯋꯥꯔꯜꯗ ꯍꯥꯏꯇꯥꯔꯦ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯕꯨ ꯅꯤꯡꯅꯔꯤꯁꯤ ꯃꯥꯒꯤ ꯐꯤꯂꯣꯁꯣꯐꯤ ꯃꯥꯒꯤ ꯅꯟ ꯚꯥꯏꯂꯦꯟꯁꯀꯤ ꯄꯣꯠꯁꯤꯅꯤ ꯑꯩꯈꯣꯏ ꯍꯤꯡꯁꯥ ꯇꯧꯗꯕ ꯃꯥꯅ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯁꯤ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝꯗꯒꯤ ꯅꯤꯡꯇꯝꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯟ ꯚꯥꯏꯂꯦꯟꯁꯀꯤ ꯃꯤꯟꯁꯤꯅ ꯃꯥꯒꯤ ꯃꯨꯞꯃꯦꯟꯗꯨ ꯁꯥꯒꯠꯂꯛꯈꯤꯕꯒꯤ ꯄꯣꯠꯇꯨꯅꯤꯅ ꯃꯥꯅ ꯑꯗꯨꯅ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯄꯥꯝꯃꯝꯃꯤꯕ ꯍꯤꯡꯁꯥ ꯇꯧꯗꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯆꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔ ꯅꯥꯖꯃꯥ ꯍꯦꯞꯇꯨꯂꯥꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯃꯗꯨ ꯃꯤꯌꯥꯝꯅꯁꯨ ꯉꯥꯛꯅ ꯃꯗꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯩꯈꯣꯏ ꯍꯥꯏꯕꯗ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯁ꯭ꯇꯦꯠꯁꯃꯦꯟ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯤꯕ ꯐꯝ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯉꯥꯛꯅ ꯆꯠꯂꯛꯄ ꯑꯃ ꯆꯪꯉꯦꯕ ꯃꯗꯨ ꯆꯠꯂꯛꯇꯕ ꯃꯇꯝꯗꯅꯤ ꯉꯁꯥꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯃꯤꯡꯗ ꯚꯥꯏꯂꯦꯟꯁ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ
ꯃꯥꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯦꯛꯇꯔꯁꯤꯡꯒꯤ ꯊ꯭ꯔꯨꯗ ꯆꯠꯊꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝ ꯊꯣꯛꯑꯦꯗꯅꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯋꯥꯅꯤ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯒꯤ ꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯒꯤ ꯀꯦꯁ ꯊꯣꯛꯏꯁꯤ ꯌꯥꯝꯅ ꯚꯥꯏꯑꯣꯂꯦꯟ ꯑꯣꯏꯕ ꯄꯣꯠꯅꯤ 1528ꯀꯤ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯂꯥꯛꯏꯁꯤ ꯑꯩꯈꯣꯏꯅ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏꯅ ꯒꯥꯟꯙꯤꯒꯤ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁꯇꯨꯗ ꯊꯥꯖꯕ ꯃꯤꯌꯥꯝꯒꯤ ꯃꯨꯞꯃꯦꯟ ꯑꯗꯨꯝ ꯇꯧꯔꯤꯁꯤꯅꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯃꯌꯥꯝ ꯑꯃꯗ ꯂꯩꯕꯥꯛꯀꯤ ꯁꯤꯗ ꯃꯤꯌꯥꯝꯅꯗꯤ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯕ ꯃꯨꯞꯃꯦꯟ ꯆꯠꯊꯔꯀꯥꯟꯗ ꯑꯁꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯅ ꯇꯧꯗꯅ ꯏꯚꯟ ꯉꯔꯥꯡꯃꯛꯇꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯗ ꯗꯤꯜꯂꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯅꯦꯕ ꯄꯤꯁ ꯃꯥꯔꯆ ꯑꯃ ꯉꯔꯥꯡ ꯖꯥꯃꯤꯌꯥꯒꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝꯅ ꯂꯥꯛꯆꯔꯀꯥꯟꯗꯨꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯃꯛꯇꯗ ꯑꯗꯨꯝ ꯅꯣꯡꯃꯩ ꯀꯥꯞꯄꯤꯗꯨꯅꯦꯕ ꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯂꯩꯈꯤꯗꯕꯒꯤ 62 ꯁꯨꯕ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇꯗꯤ ꯒꯕꯔꯅꯔꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯃꯛ ꯃꯥꯒꯤ ꯒꯕꯔꯅꯔꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯒꯕꯔꯟꯃꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯔꯨꯑꯣꯏꯅ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯉꯥꯛꯅ ꯆꯠꯄꯤꯔꯒꯗꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯃꯗꯨ ꯉꯥꯛꯅ ꯆꯠꯂꯒꯗꯤ ꯂꯩꯕꯥꯛꯁꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨꯗꯤ ꯁꯣꯏꯗꯅ ꯕꯇꯝ ꯑꯣꯐ ꯇꯣꯞꯇꯒꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯒꯕꯔꯅꯔꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯇꯥꯃꯣ ꯑꯗꯣ ꯇꯥꯃꯣ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯕ ꯒꯕꯔꯅꯔꯅ ꯍꯤꯡꯁꯥꯒꯤ ꯁꯣꯝ ꯅꯥꯀꯟ ꯊꯝꯕꯤꯔꯤꯉꯩꯗ ꯑꯩꯈꯣꯏ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯍꯧꯔꯩꯕꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯑꯃꯗꯁꯨ ꯑꯩꯈꯣꯏꯒꯤ CNPD ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯀꯔꯝ ꯁ꯭ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯃꯥꯒꯤ ꯑꯄꯤꯜ ꯑꯃꯈꯛ ꯇꯧꯈꯤ ꯇꯥꯃꯣ ꯑꯄꯤꯜꯗꯨꯒꯤ ꯄꯥꯎꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯄꯤꯔꯀꯥꯟꯗ ꯐꯣꯡꯅꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯄꯤꯜꯁꯤꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯗ ꯄꯥꯔꯁꯟꯁꯤꯡ ꯍꯥꯏꯇꯥꯔꯦ MLA ꯃꯤꯅꯤꯁꯇꯔ ꯖꯤꯂꯥ ꯄꯔꯤꯁꯗꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯉꯥꯏꯕ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔꯗꯪ ꯍꯣꯠꯅꯔꯒ ꯂꯩꯕꯥꯛ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯁꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯑꯩꯈꯣꯏ ꯄꯤꯊꯣꯛꯁꯤ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯦ ꯂꯥꯏꯔꯔꯦ ꯋꯥꯠꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯂꯝꯕꯤꯃꯛꯇꯐꯥꯎ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ MLA ꯉꯥꯏꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯄꯤꯜ ꯑꯃꯅꯤ ꯃꯁꯤꯃꯛꯁꯤ ꯃꯤꯅꯤꯁꯇꯔ ꯄꯥꯏꯔꯤꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯐꯨ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯖꯒꯥꯗꯒꯤ ꯂꯥꯛꯑꯝꯒꯅꯤ ꯑꯗꯨꯃꯛꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯁꯇ꯭ꯔꯤꯡ ꯑꯃ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯟꯖꯔꯤꯁꯦ ꯑꯗꯣ ꯃꯤꯅꯤꯁꯇꯔ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯐꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯌꯦꯅ ꯂꯧꯏ ꯇꯥꯃꯣ ꯑꯗꯣ ꯁꯤꯗꯩ ꯇꯥꯃꯣ ꯀꯩ ꯁꯝ ꯇꯧꯅꯤꯡꯕ ꯂꯩ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯃꯤꯌꯥꯝꯁꯨ ꯃꯤꯌꯥꯝꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯂꯧꯕꯤꯔꯀꯥꯟꯗ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯂꯧꯖꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯗꯩꯁꯤꯗ ꯂꯨꯔꯛꯏꯗꯤ ꯉꯁꯥꯏꯒꯤ ꯒꯕꯔꯟꯃꯦꯟ ꯑꯃ ꯍꯥꯏꯕ ꯂꯩꯔꯤꯕꯅꯤꯅ ꯃꯥꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯒꯕꯔꯟꯃꯦꯟꯁꯤ ꯋꯦꯜꯐꯤꯌꯔ ꯁ꯭ꯇꯦꯠꯀꯤ ꯄꯣꯠꯅꯤꯅ ꯁ꯭ꯇꯦꯠꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯔꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯁ꯭ꯇꯦꯠꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇ ꯃꯤꯌꯥꯝꯅ ꯇꯧꯔꯨꯕꯗꯤ ꯌꯥꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯉꯁꯥꯏꯒꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯣꯏꯅꯃꯛꯁꯦ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯇꯧꯔꯒ ꯂꯥꯛꯄ ꯁꯣꯁꯥꯏꯇꯤꯅꯤ ꯑꯗꯨꯅꯁꯨꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯃꯥꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯃꯗꯨ ꯍꯥꯏꯔꯛꯏꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗꯨꯗ ꯃꯤꯌꯥꯝꯅ ꯂꯣꯏꯅꯃꯛꯁꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯔꯒ ꯂꯥꯛꯄ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨꯗ ꯆꯥꯎꯔꯛꯄ ꯑꯗꯨꯒꯤ ꯀꯜꯆꯔꯗ ꯂꯩꯔꯛꯄꯅꯤꯅ ꯃꯥꯅ ꯃꯤꯅꯤꯁꯇꯔ ꯉꯥꯏꯅꯗꯅ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯖꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯄ꯭ꯔꯦꯁꯔꯗꯤ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯗꯁꯨ ꯌꯥꯝ ꯐꯠꯇꯕ ꯀꯜꯆꯔ ꯑꯅꯧꯕ ꯊꯣꯛꯂꯛꯏꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯦꯛ ꯀꯩꯅꯣ ꯑꯃ ꯇꯧꯕꯒꯤꯁꯨ ꯃꯤꯅꯤꯁꯇꯔ ꯌꯧꯗꯕ ꯌꯥꯕ ꯄꯣꯠꯁꯨ ꯃꯤꯅꯤꯁꯇꯔ ꯑꯃꯗ ꯍꯦꯛꯇ ꯉꯥꯕꯒꯤ ꯑꯗꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃ ꯀꯥꯔꯛꯑꯗꯤ ꯅꯠꯇ꯭ꯔꯒ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯒꯗꯕꯅꯤ ꯃꯥꯗꯨ ꯁꯦꯟ ꯃꯇꯦꯡ ꯄꯥꯡꯍꯟꯒꯗꯕꯅꯤ ꯑꯗꯨ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯐꯠꯇꯕ ꯀꯜꯆꯔ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅꯁꯨ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁ꯭ꯋꯥꯏꯁꯤꯗ ꯃꯤꯅꯤꯁꯇꯔꯗ ꯑꯃꯨꯛꯇꯪ ꯑꯩꯅ ꯅꯤꯡꯁꯤꯡꯖꯅꯤꯡꯕꯗꯤ ꯉꯁꯥꯏꯒꯤ ꯒꯕꯔꯟꯃꯦꯟꯠꯅ ꯇꯧꯒꯗꯕ ꯄꯣꯠꯇꯨꯒ ꯑꯗꯒꯤ ꯃꯤꯌꯥꯝꯅ ꯇꯧꯔꯛꯄ ꯌꯥꯕ ꯄꯣꯠꯁꯤꯒ ꯑꯅꯤꯁꯤꯒꯤ ꯁꯦꯒ꯭ꯔꯤꯒꯦꯁꯟ ꯑꯁꯤ ꯈꯥꯏꯗꯣꯛꯅꯔꯀꯥꯟꯗ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨꯁꯨ ꯒꯕꯔꯟꯃꯦꯟꯠꯁꯨ ꯃꯥꯅ ꯈꯪꯅ ꯒꯕꯔꯟꯃꯦꯟꯠꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯣꯠꯇꯨ ꯃꯇꯝ ꯆꯥꯅ ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯃꯤꯌꯥꯝꯅ ꯀꯩꯗꯧꯉꯩꯗꯁꯨ ꯒꯕꯔꯟꯃꯦꯟꯠꯇꯁꯨ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯑꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯇꯪ ꯑꯩ ꯔꯤꯃꯥꯏꯟ ꯇꯧꯖꯒꯦ ꯇꯥꯃꯣ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯕꯤꯁꯣꯖꯤꯠꯀꯤꯅꯁꯨ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯏꯁꯇꯦꯠꯀꯤ ꯇꯣꯉꯥꯟꯕ ꯐꯪꯁꯟ ꯑꯃꯗ ꯃꯥꯅ ꯍꯥꯏꯈꯤꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯑꯃꯅ ꯑꯃꯨꯛ ꯍꯟꯊꯅ ꯌꯦꯡꯅꯕꯁꯤ ꯇꯣꯛꯑꯁꯤ ꯍꯟꯊꯅ ꯌꯦꯡꯅꯕ ꯑꯃꯅ ꯑꯃꯨꯛ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯝꯕꯤꯗ ꯊꯤꯟꯊꯍꯜꯂꯦ ꯍꯥꯏꯕ ꯃꯤꯅꯤꯁꯇꯔ ꯕꯤꯁꯣꯖꯤꯠꯀꯤ ꯋꯥꯐꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯇꯥꯃꯣ ꯁꯤꯗꯤ ꯃꯤꯅꯤꯁꯇꯔ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯀꯩ ꯂꯩꯕꯤ ꯌꯦꯡ ꯌꯥꯒꯦ ꯍꯟꯊꯅ ꯌꯦꯡꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗꯤ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤꯗꯗꯤ ꯌꯥꯝ ꯂꯩꯔꯦ ꯏꯟꯗꯤꯌꯥꯒꯤꯗꯗꯤ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯁꯣꯁꯥꯏꯇꯤꯒꯤ ꯄꯣꯠꯁꯦ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯗꯤ ꯕꯤꯌꯣꯟ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯗꯗꯤ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯁꯣꯁꯥꯏꯇꯤꯅꯤꯅ ꯃꯥꯒꯤ ꯕ꯭ꯔꯥꯍꯃꯟꯒꯤ ꯁꯇ꯭ꯔꯒꯤ ꯕꯩꯁ꯭ꯌꯒꯤ ꯁꯨꯗ꯭ꯔꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤ ꯁ꯭ꯇꯤꯜ ꯁꯤꯃꯛꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯗ ꯋꯥꯔꯛ ꯇꯧꯔꯤꯁꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯂꯩꯔꯦ ꯍꯟꯊꯅ ꯌꯦꯡꯅꯕꯒꯤ ꯑꯗꯨꯒ ꯍꯟꯊꯅ ꯌꯦꯡꯅꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯥꯟꯅꯗꯤ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅꯗꯤ ꯂꯩꯇꯕꯅꯤ ꯍꯥꯏꯖꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤꯗꯤ ꯀꯩꯗꯧꯒꯦꯗ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ
ꯌꯥꯝꯅ ꯊꯨꯅ ꯁꯦꯟ ꯄꯥꯏꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯑꯣꯚꯔꯅꯥꯏꯠꯇ ꯁꯦꯟ ꯄꯥꯏꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯀꯅꯥꯅꯁꯨ ꯀꯣꯏꯁꯟ ꯇꯧꯅꯗꯦ ꯂꯩꯀꯥꯏ ꯑꯃꯗ ꯁꯤꯗꯩꯁꯤꯗ ꯊꯥ ꯑꯃꯅꯤꯒꯤ ꯃꯅꯨꯡꯗ ꯕꯤꯜꯗꯤꯡ ꯁꯥꯒꯠꯂꯛꯄ ꯀꯔꯤꯝ ꯇꯧꯔꯝꯗꯕ ꯀꯣꯏꯆꯠ ꯆꯠ ꯂꯩꯔꯝꯕ ꯑꯗꯒꯤ ꯈꯔ ꯂꯩꯔꯒ ꯒꯥꯔꯤ ꯑꯆꯧ ꯑꯆꯧꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯒꯥꯔꯤ ꯇꯣꯡꯉꯛꯄ ꯃꯗꯨ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯁꯤ ꯂꯩꯕꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕꯗꯧꯅ ꯇꯧꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒꯨꯝꯕꯒꯤ ꯃꯈꯜ ꯑꯃ ꯊꯣꯛꯂꯛꯑꯀꯥꯟꯁꯤꯗ ꯃꯈꯣꯏꯅ ꯃꯤꯌꯥꯝꯁꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯍꯧꯖꯤꯛꯁꯤ ꯂꯥꯛꯏ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯤ ꯀꯅꯥꯒ ꯑꯃꯨꯛ ꯅꯛꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯋꯥꯔꯁꯤꯡꯒ ꯅꯛꯅꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯤ ꯀ꯭ꯂꯥꯁ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯏꯃꯔꯖ ꯇꯧꯔꯛꯑꯦꯕ ꯑꯗꯨꯒꯨꯝꯕ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯍꯟꯊꯅ ꯌꯦꯡꯕ ꯍꯥꯏꯁꯦ ꯀꯅꯥꯅ ꯌꯦꯡꯗꯣꯏꯅꯣ ꯃꯤꯌꯥꯝꯅꯗꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯗꯤ ꯍꯟꯊꯅ ꯌꯦꯡꯅꯔꯣꯏ ꯉꯁꯥꯏꯒꯤ ꯊꯣꯛꯂꯛꯏꯕ ꯑꯅꯧꯕ ꯀ꯭ꯂꯥꯁ ꯑꯃ ꯉꯁꯥꯏꯒꯤ ꯑꯣꯚꯔꯅꯥꯏꯠꯇ ꯁꯦꯟ ꯄꯥꯏꯕ ꯊꯣꯛꯂꯛꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯁꯝꯅꯕ ꯑꯗꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯕꯤꯖꯤꯅꯦꯁꯃꯦꯟ ꯁꯤꯒꯤ ꯑꯆꯧꯕ ꯀ꯭ꯂꯥꯁ ꯑꯃ ꯊꯣꯛꯂꯛꯏꯕ ꯀꯥꯡꯕꯨꯁꯤꯅ ꯃꯤꯌꯥꯝꯁꯦ ꯃꯤꯌꯥꯝ ꯑꯣꯏꯅ ꯎꯔꯛꯇꯕ ꯃꯤꯗꯧꯅ ꯎꯔꯛꯇꯕ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤꯡꯉꯛꯄ ꯁꯥ ꯁꯟꯗꯧꯅ ꯎꯔꯛꯄ ꯑꯁꯨꯝꯕꯒꯤ ꯀꯜꯆꯔꯁꯤꯅ ꯑꯩꯈꯣꯏꯗ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯏ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯗꯨ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯒꯤ ꯀꯜꯆꯔꯁꯦ ꯑꯐꯕ ꯅꯠꯇꯦ ꯃꯁꯤꯗꯪ ꯆꯨꯝꯊꯣꯛꯍꯧꯗ꯭ꯔꯒꯗꯤ ꯃꯇꯝ ꯆꯥꯅ ꯃꯁꯤ ꯆꯨꯝꯊꯣꯛꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯀꯅꯤ ꯅꯤꯡꯗꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯇꯥꯃꯣ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯉꯁꯤ ꯃꯤꯄꯥꯏꯅꯕ ꯑꯃꯁꯨꯡ ꯅꯨꯡꯅꯥꯡꯅꯕ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯏꯁꯨꯁꯤꯅꯤ ꯇꯥꯃꯣ ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥꯗꯁꯨ ꯉꯥꯛꯊꯣꯛꯅꯕ ꯑꯃꯁꯨꯡ ꯂꯥꯏꯅꯥ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯌꯥꯝ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏ ꯚꯥꯔꯠ ꯌꯧꯁꯤꯜꯂꯛꯄꯁꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯀꯦꯔꯂꯥꯗꯁꯨ ꯉꯔꯥꯡ ꯑꯃ ꯗꯤꯇꯦꯛ ꯇꯧꯔꯦ ꯍꯥꯏꯕ ꯄꯣꯠ ꯂꯩꯔꯦ ꯑꯗꯨ ꯏꯁꯇꯦꯠꯀꯤ ꯑꯣꯏꯅꯁꯨ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗꯤ ꯂꯧꯈꯠꯂꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯗꯥꯏꯑꯣꯁꯤ ꯁꯨꯝ ꯆꯠꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯅꯛꯅꯔꯤꯕ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯆꯤꯅꯥꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯛꯅꯕ ꯃꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔꯁꯨ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯂꯧꯈꯠꯍꯧꯕꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯪꯅꯔꯤꯁꯤ ꯇꯥꯃꯣ ꯑꯗꯣ ꯁꯤꯗ ꯏꯁꯇꯦꯠꯅ ꯂꯧꯈꯠꯂꯤꯕ ꯂꯩꯉꯥꯛꯁꯤꯒ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯁꯤꯒ ꯍꯦꯟꯅ ꯂꯧꯈꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕꯤꯒꯦ ꯏꯁꯇꯦꯠꯀꯤꯕꯨꯗꯤ ꯅꯍꯥꯟꯒꯤ ꯏꯁꯇꯦꯠꯀꯤ ꯍꯦꯜꯊ ꯗꯥꯏꯔꯦꯛꯇꯔ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯔꯥꯖꯣꯅ ꯃꯥꯒꯤ ꯀꯩꯅꯣꯗꯨ ꯃꯌꯥꯝꯗꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯔꯤꯝꯁ ꯑꯗꯨꯒ ꯖꯦꯅꯤꯝꯁ ꯃꯥꯒꯤ ꯃꯗꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯣ ꯈꯣꯠꯂꯣ ꯍꯥꯏꯗꯅ ꯑꯗꯣ ꯔꯤꯝꯁꯀꯤꯗꯤ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩ ꯑꯗꯨ ꯖꯦꯅꯤꯝꯁꯀꯤꯁꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯕ ꯑꯣꯏꯗꯕ꯭ꯔꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯑꯩꯉꯣꯟꯗꯁꯨ ꯑꯞꯗꯦꯠ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯔꯤꯝꯁꯇꯗꯤ ꯃꯥꯅ ꯕꯦꯠ 9 ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯃꯦ ꯈꯣꯠꯂꯦ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯂꯥꯏꯅꯥꯅꯤ ꯍꯧꯖꯤꯛ ꯁꯟꯗꯣꯔꯛꯏꯁꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯄꯣꯠꯁꯤ ꯑꯗꯣ ꯃꯥꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯅ ꯈꯪꯅꯔꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕ ꯑꯦꯇꯦꯛꯁꯤꯗꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯑꯣꯏꯕ ꯌꯥꯏ ꯃꯥꯒꯤ ꯐꯤꯚꯔ ꯑꯦꯅꯤ ꯃꯈꯜꯁꯤ ꯌꯥꯝꯃꯤꯑꯕ ꯔꯦꯁꯄꯤꯔꯦꯇꯔꯤ ꯇ꯭ꯔꯦꯛꯁꯤꯗ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯐꯤꯚꯔ ꯑꯣꯏꯕ ꯌꯥꯏ ꯑꯌꯥꯝꯕꯗꯤ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯤ ꯐꯤꯚꯔꯒꯤ ꯄꯣꯠꯁꯤꯅꯤ ꯐꯤꯚꯔꯁꯤꯅ ꯗꯤꯇꯦꯛ ꯇꯧꯕꯒꯤ ꯄꯣꯠꯁꯤ ꯑꯗꯨꯝ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯍꯥꯏꯅꯔꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯚꯔ ꯂꯥꯛꯑꯒꯗꯤ ꯃꯗꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯗꯨ ꯆꯨꯝꯅꯒꯤ ꯂꯣꯛ ꯂꯥꯏꯍꯧꯒꯤ ꯐꯤꯚꯔ ꯏꯆꯝ ꯆꯝꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯆꯦꯛꯁꯤꯜꯍꯧꯕ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯜꯍꯧꯕꯒꯤ ꯄꯣꯠꯇꯨꯃꯗꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠꯅ ꯏꯁꯇꯦꯠꯀꯤ ꯇꯧꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯈꯔ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯕꯗꯤ ꯃꯥꯒꯤ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤ ꯃꯁꯤꯒꯤ ꯚꯥꯏꯔꯁꯁꯤ ꯁꯟꯗꯣꯔꯛꯄꯒꯤ ꯄꯣꯠꯁꯤꯗ ꯉꯥꯛꯊꯣꯛꯅꯕꯒꯤ ꯃꯥꯒꯤ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯑꯩꯈꯣꯏ ꯈꯨꯠ ꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯕ ꯃꯥꯁꯤꯗ ꯍꯥꯏꯔꯤꯁꯤꯗ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯁꯨ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕꯁꯤ ꯃꯥꯛꯁꯁꯤ ꯄ꯭ꯔꯣꯄꯔꯂꯤ ꯁꯤꯖꯤꯟꯅꯗꯕ ꯃꯄꯥꯟ ꯊꯪꯒꯗꯕ ꯃꯥꯛꯁꯀꯤ ꯀꯩꯅꯣꯁꯤꯅ ꯃꯅꯨꯡꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯗꯥꯏꯔꯦꯛ ꯇꯧꯕꯒꯨꯝꯕ ꯑꯣꯟꯅ ꯇꯩꯅꯅ ꯇꯧꯕꯒꯨꯝꯕꯁꯤ ꯃꯌꯥꯝꯁꯤ ꯌꯥꯝ ꯌꯥꯎꯅꯕ ꯑꯁꯨꯝꯕꯒꯁꯤ ꯄ꯭ꯔꯣꯄꯔꯂꯤ ꯁꯤꯖꯤꯟꯅꯕꯁꯤ ꯐꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯣꯏꯒꯤ ꯆꯩꯅꯥꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯗꯤ ꯌꯥꯝ ꯄꯤꯔꯤꯕ ꯃꯥꯅ ꯇꯤꯞꯁ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯆꯩꯅꯥꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯃꯤꯁꯦ ꯉꯔꯥꯡ ꯐꯥꯎꯗꯗꯤ ꯑꯣꯜꯃꯣꯁ 10,000 ꯌꯧꯅ ꯗꯤꯇꯦꯛ ꯇꯧꯔꯕꯅꯤ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯦ 150 ꯁꯤꯔꯛꯑꯦ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯕꯨ ꯆꯩꯅꯥꯒꯤꯗꯗꯤ ꯃꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯀꯃꯤꯠꯃꯦꯟ ꯑꯃꯗꯤ ꯗꯤꯇꯔꯃꯤꯅꯦꯁꯟꯁꯤꯅ ꯁꯥꯊꯤꯕ ꯂꯥꯏꯅꯥꯁꯤ ꯂꯥꯛꯑꯒꯁꯨ ꯃꯗꯨꯒꯤ ꯑꯅꯥꯕ ꯃꯌꯥꯝꯁꯤ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟꯅ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯔꯗꯔ ꯁꯟꯗꯣꯔꯛꯇꯅꯕꯒꯤ ꯄꯣꯠꯁꯤꯗ ꯍꯥꯟꯅ ꯂꯩꯕ ꯕꯤꯜꯗꯤꯡ ꯃꯣꯏꯒꯤ ꯑꯍꯥꯡꯕ ꯕꯤꯜꯗꯤꯡ ꯃꯌꯥꯝꯁꯤ ꯍꯣꯁꯄꯤꯇꯥꯜ ꯀꯟꯚꯔꯠ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯑꯅꯧꯕ ꯃꯐꯝ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕ ꯃꯤꯒꯤꯗꯤ ꯃꯥꯒꯤ ꯃꯦꯟ ꯄꯋꯥꯔ ꯀꯩꯅꯣꯁꯤ ꯋꯥꯠꯇꯕ ꯃꯥꯒꯤ ꯀꯃꯤꯠꯃꯦꯟ ꯗꯤꯇꯔꯃꯤꯅꯦꯁꯟꯁꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒ ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯃꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯃꯤꯠꯃꯦꯟ ꯑꯃꯗꯤ ꯗꯤꯇꯔꯃꯤꯅꯦꯁꯟꯒꯤ ꯄꯣꯠꯁꯤ ꯍꯣꯕꯅꯤꯅ ꯑꯗꯨꯅ ꯃꯗꯨꯒꯤ ꯆꯦꯛꯁꯤꯜꯍꯧꯕꯁꯤ ꯍꯧꯖꯤꯛ ꯃꯥꯡꯖꯧꯅꯅ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯃꯁꯤ ꯂꯣꯏ ꯃꯁꯤꯃꯛꯅ ꯍꯦꯛꯇ ꯍꯥꯏꯌꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯦꯛꯇ ꯃꯤꯄꯥꯏ ꯊꯕꯥꯏꯗꯅ ꯇꯧꯒꯗꯕ ꯄꯣꯠꯇꯤ ꯅꯠꯇꯦ ꯑꯗꯨꯕु ꯆꯦꯛꯁꯤꯟꯕꯗꯤ ꯆꯪꯉꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯀꯦꯔꯂꯥꯗ ꯁꯤ ꯑꯃ ꯗꯤꯇꯦꯛ ꯇꯧꯔꯦꯅ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯅ ꯑꯩꯅ ꯁꯨꯝ ꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃ ꯆꯩꯅꯥꯗ ꯂꯩ ꯑꯗꯣ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯐꯤꯕꯝꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤ ꯇꯧꯕꯕꯨꯗꯤ
ꯍꯧꯖꯤꯛꯀꯤ ꯆꯩꯅꯥꯗ ꯑꯌꯥꯝꯕ ꯇꯝꯅꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯕꯨꯗꯤ ꯍꯧꯖꯤꯛꯀꯤ ꯋꯨꯍꯥꯟꯒꯤ ꯄꯣꯠꯁꯤꯕꯨꯗꯤ ꯌꯧꯗ꯭ꯔꯤ ꯑꯗꯣ ꯋꯨꯍꯥꯟꯗ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯇꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯇꯩ ꯃꯗꯨꯒꯤ ꯏ ꯄꯥꯎꯁꯤꯡꯁꯤꯃꯁꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯔꯛꯇꯒꯤ ꯃꯁꯤ ꯄꯥꯎ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯆꯩꯅꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯨ ꯀꯅꯥꯝꯇ ꯁꯣꯛꯇꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯗꯨꯒꯤ ꯑꯞꯗꯦꯠ ꯑꯃ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯗꯨ ꯂꯧꯕꯤꯕ ꯆꯨꯝꯃꯦꯅ ꯈꯜꯂꯤ ꯑꯗꯨ ꯇꯥꯃꯣ ꯌꯨꯝꯊꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯟꯃꯥꯔꯒ ꯁꯨꯡꯅꯔꯤꯕ ꯃꯣꯔꯦꯗ ꯑꯩꯈꯣꯏꯒꯤ ꯏꯁꯀ꯭ꯔꯤꯅꯤꯡ ꯇꯦꯁ ꯇꯧꯅꯕ ꯈꯨꯠꯂꯥꯏ ꯐꯥꯎꯕꯗ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯣꯔꯦꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ XYZ ꯑꯦꯅꯤ ꯂꯥꯏꯅꯥꯁꯤꯅ ꯅꯥꯔꯦꯅ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯅꯕꯒꯤ ꯁꯦꯟꯇꯔ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯦ ꯗꯣꯛꯇꯔ ꯑꯅꯤ ꯐꯥꯎꯕꯗ ꯑꯣꯐꯤꯁ ꯀꯥꯔꯝꯃꯒ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯇꯦ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯕ ꯉꯔꯥꯡꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯉꯁꯤꯒꯤ ꯄꯥꯎꯁꯤꯡꯗ ꯐꯣꯡꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯖꯤꯔꯤꯕꯥꯝ ꯑꯗꯒꯤ ꯃꯣꯔꯦ ꯆꯤꯡꯕꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯂꯧꯈꯠꯅꯤꯡꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯂꯩꯅꯔꯤ ꯍꯥꯏꯕ ꯃꯐꯝꯁꯤꯃꯗꯤ ꯇꯥꯃꯣ ꯍꯥꯏꯖꯅꯤꯡꯉꯤ ꯇꯥꯃꯣꯁꯤꯗꯗꯤ ꯃꯣꯔꯦꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯤ ꯃꯣꯔꯦꯒꯤꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯐꯝ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯅꯍꯥꯟꯒꯤ ꯆꯩꯅꯥꯗ ꯃꯁꯤ ꯊꯣꯛꯂꯛꯄꯁꯤꯗꯒꯤ ꯑꯗꯣ ꯕꯔꯃꯥꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯅ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯑꯣꯏꯗꯕ ꯕꯔꯃꯥꯁꯤ ꯏꯟꯗꯤꯌꯥꯅ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏ ꯍꯥꯏꯔꯒꯁꯨ ꯃꯤꯒꯤꯗꯤ ꯄ꯭ꯔꯤꯀꯣꯁꯟꯁꯦ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯅꯟꯐꯥꯂꯣꯡꯗ ꯒꯦꯠ ꯂꯥꯟꯖꯜꯂꯤꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯤꯚꯔꯒꯤ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯁꯦꯟꯁꯔ ꯇꯧꯔꯒ ꯊꯥꯖꯜꯂꯤꯗꯨꯅꯦꯕ ꯑꯗꯣ ꯃꯤꯒꯤꯗꯤ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯃꯦꯖꯔ ꯂꯧꯕꯁꯤꯗꯤ ꯃꯇꯝ ꯆꯥꯅ ꯃꯇꯥꯡ ꯆꯥꯅ ꯂꯧꯔꯤꯕ ꯃꯔꯝꯗꯤ ꯕꯔꯃꯥ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯆꯩꯅꯥꯒꯤ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯦꯔꯣꯝꯗꯒꯤ ꯇꯧꯔꯒ ꯁꯤꯒꯤ ꯂꯣꯏꯅꯃꯛ ꯆꯠꯅꯔꯤꯕꯅꯤ나 ꯆꯩꯅꯥꯗꯒꯤ ꯃꯌꯥꯝ ꯑꯃ ꯕꯔꯃꯥꯗꯁꯨ ꯂꯥꯛꯏꯕꯅꯤꯅ ꯑꯗꯩ ꯁꯣꯝꯗꯒꯤꯁꯨ ꯇꯝꯕ ꯉꯝꯗꯕꯅꯤꯅ ꯑꯦꯅꯤ ꯕꯔꯃꯥꯒꯤ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄꯁꯤꯡꯁꯦ ꯃꯣꯏ ꯑꯗꯨ ꯁꯦꯟꯁꯔ ꯇꯧꯔꯒ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯌꯦꯡꯉꯒ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯃꯦꯖꯔꯁꯦ ꯂꯧꯔꯒ ꯃꯌꯥꯟꯃꯥꯔꯒꯤ ꯄꯦꯁꯦꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯂꯥꯛꯑꯀꯥꯟꯗ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯅꯆꯤꯡꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯤꯅꯤꯛꯅꯒ ꯂꯥꯏꯀꯠꯅꯕ ꯑꯗꯒꯤ ꯂꯥꯌꯦꯡꯕꯒꯤ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯂꯩꯖꯔꯤꯕ ꯏꯁꯇꯦꯠ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯟꯃꯥꯔꯅ ꯍꯦꯟꯅ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯂꯧꯈꯠꯅꯕꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯤ ꯇꯥꯎꯟꯗ ꯈꯨꯟꯗꯥꯖꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯊꯃꯣꯏ ꯅꯨꯡꯅꯥꯡꯕ ꯑꯃꯁꯨ ꯄꯣꯛꯆꯕ ꯄꯣꯠꯇꯨꯗꯤ ꯀꯩꯅꯣꯅꯤꯗ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯂꯩ ꯍꯥꯏꯔꯒꯁꯨ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯦꯇꯤꯆꯨꯠꯇꯨꯅꯦꯕ ꯃꯥꯒꯤ ꯄ꯭ꯔꯤꯄꯦꯌꯔꯅꯦꯁꯇꯨꯅꯦꯕ ꯃꯤꯒꯤꯗꯤ ꯄ꯭ꯔꯤꯄꯦꯌꯔꯅꯦꯁꯇꯣ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯒꯤ ꯃꯁꯤꯗꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯐꯤꯚꯔꯒꯤ ꯇꯦꯁ ꯍꯧꯖꯤꯛ ꯇꯧꯕꯁꯤꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯄꯣꯠꯇꯤ ꯅꯠꯇꯦꯗꯅ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯄꯣꯠꯇꯨꯗ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯃꯦꯖꯔꯗꯨ ꯂꯧꯍꯧꯔꯒꯗꯤ ꯍꯦꯟꯅ ꯁꯥꯊꯤꯍꯜꯂꯛꯇꯦꯗꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯑꯗꯣ ꯑꯗꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤꯗꯗꯤ ꯃꯤꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯁꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯇꯧꯔꯤꯕꯁꯤꯗ ꯅꯠꯇꯅ ꯑꯗꯨꯅ ꯏꯌꯥꯔꯄꯣꯔꯠꯇ ꯀꯔꯤꯗ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯤ ꯈꯤꯇꯪ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯑꯇꯩꯗꯒꯤ ꯂꯥꯛꯏꯕꯁꯤꯡꯁꯦ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯏꯕꯁꯤꯡꯁꯦ ꯁꯤꯒꯤ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯃꯦꯖꯔꯁꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯂꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤ ꯇꯥꯃꯣ ꯑꯃꯇꯪ ꯑꯩꯈꯣꯏ ꯄꯥꯎ ꯑꯇꯣꯞꯄ ꯂꯧꯁꯤꯟꯖꯔꯀꯥꯟꯗ ꯌꯨꯝꯊꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯇꯥꯃꯣ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏꯒꯤ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯡꯇꯝꯕ ꯕꯣꯗꯣꯂꯦꯟ ꯑꯃ ꯇꯥꯟꯖꯔꯝꯕ ꯑꯩꯈꯣꯏ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ NDIFBꯒꯤ ꯐ꯭ꯔꯦꯛꯁꯟ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞ ꯃꯔꯤ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯂꯩꯉꯥꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯣꯅꯣꯋꯥꯜꯗ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯑꯄꯨꯟꯕ ꯂꯨꯞꯇꯨꯒꯤ ꯀꯦꯗꯔ 1935ꯁꯦ ꯑꯩꯈꯣꯏ ꯃꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯠꯂꯥꯏꯁꯤꯡ ꯊꯥꯗꯣꯛꯑꯀꯥꯟꯗ ꯆꯪꯖꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯩꯈꯣꯏ ꯉꯔꯥꯡꯗꯤ ꯄꯥꯎꯆꯦꯁꯤꯡ ꯂꯣꯏ ꯐꯣꯡꯅꯕ ꯊꯦꯡꯅꯩ ꯇꯥꯃꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯁꯥꯄꯨꯁꯤ ꯃꯃꯥꯡꯒꯤ ꯇꯥꯡ 12ꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯀꯦꯗꯔ 600ꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛ ꯆꯪꯖꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯅ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯇ ꯁꯥꯟꯇꯤ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯈꯣꯡꯊꯥꯡꯁꯤꯃꯛꯇꯤ ꯑꯐꯕ ꯚꯥꯔꯠ ꯁꯔꯀꯥꯔ ꯂꯧꯈꯠꯄ ꯈꯣꯡꯊꯥꯡꯁꯤꯃꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤ ꯂꯝꯕꯤꯗ ꯈꯤꯇꯪ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯍꯪꯅꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏꯔꯛꯂꯤ ꯑꯗꯣ ꯂꯝꯗꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯅꯤꯡꯇꯝꯕ ꯍꯟꯖꯟꯅꯕꯒꯤ ꯂꯥꯟ ꯍꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯑꯗꯣ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯗ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯚꯥꯔꯠ ꯁꯔꯀꯥꯔ ꯂꯧꯔꯤꯕ ꯄꯣꯠꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯀꯩꯅꯣꯒꯤ ꯕꯣꯔꯣꯒꯤ ꯀꯥꯡꯕꯨꯁꯤ ꯃꯃꯥꯡꯗꯁꯨ ꯊꯦꯡꯈꯥꯡ ꯃꯣꯏꯒꯤꯁꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤꯗꯤ ꯃꯔꯨꯑꯣꯏꯅ ꯕꯣꯔꯣꯁꯤꯡꯁꯤ ꯑꯁꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯑꯁꯥꯝꯒꯤ ꯃꯅꯤꯡꯇꯝꯕ ꯕꯣꯔꯣꯂꯦꯟ ꯇꯥꯟꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯨ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯌꯥꯝꯅ ꯅꯤꯠꯇꯨꯗꯤ ꯃꯥꯅ ꯑꯁꯥꯝ ꯃꯅꯨꯡꯁꯤꯗ ꯕꯣꯔꯣꯁꯤꯡꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯨꯗ ꯄꯥꯛ ꯆꯥꯎꯕ ꯑꯁꯥꯝꯅꯤꯅ ꯑꯁꯣꯝꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯕꯣꯔꯣꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯕꯣꯔꯣ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯩꯒꯤ ꯁꯦꯝꯗꯅ ꯍꯧꯖꯤꯛ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯗꯨ ꯇꯧꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯇꯝꯗꯨꯗ ꯂꯧꯔꯝꯃꯤꯕ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯔꯝꯃꯤꯕꯁꯤ ꯕꯣꯔꯣ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯗꯨ ꯁꯦꯝꯃꯒꯗꯤ ꯕꯣꯔꯣꯒꯤ ꯂꯥꯜꯍꯧꯕꯒꯤ ꯀꯩꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯔꯅꯤꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯃꯛꯅ ꯌꯥꯔꯛꯇꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯃꯃꯩꯊꯪꯗ ꯑꯃꯨꯛ ꯅꯍꯥꯟꯁꯤ ꯃꯣꯏ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯃꯨꯛ ꯏꯟꯅꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤꯅ ꯕꯣꯔꯣ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯔꯤꯖꯟ ꯑꯃ ꯑꯣꯏꯅ ꯁꯦꯝꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯨꯝꯕꯒꯤ ꯊꯥꯛꯇ ꯍꯧꯖꯤꯛꯁꯤ ꯂꯥꯛꯑꯗꯣꯏꯅꯤ ꯑꯗꯨꯒꯤ ꯄꯣꯠꯁꯤꯅ ꯂꯥꯛꯄꯁꯤꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯅꯍꯥꯟ ꯌꯥꯅꯈꯤꯕꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯅꯤ ꯉꯔꯥꯡ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯔꯤꯁꯤ ꯑꯗꯨꯅ ꯄꯨꯟꯅ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯁꯤ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯏ
ꯕꯣꯔꯣꯒꯤ ꯀꯦꯁꯇꯗꯤ ꯍꯟꯗꯛꯀꯤ ꯇꯧꯔꯤꯁꯤꯅꯗꯤ ꯑꯌꯥꯝꯕꯗꯤ ꯂꯣꯏꯁꯟꯕꯁꯦ ꯍꯣꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯊꯦꯡꯒꯥꯡꯗꯗꯤ ꯂꯣꯏꯁꯜꯂꯦꯅ ꯂꯧꯔꯁꯨ ꯃꯁꯤꯃꯛꯅ ꯕꯣꯔꯣꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯍꯦꯛꯇ ꯔꯤꯖꯣꯜꯕ ꯇꯧꯔꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃꯛꯇꯤ ꯑꯔꯨꯕ ꯋꯥꯍꯪ ꯑꯃ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯔꯤꯖꯣꯜꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯅꯤꯠꯇꯨ ꯃꯥꯒꯤ ꯔꯨꯠ ꯀꯣꯖꯇꯨ ꯑꯦꯗ꯭ꯔꯦꯁ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯅꯤꯠꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯁꯦꯇꯤꯁꯐꯥꯏ ꯇꯧꯍꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯑꯇꯣꯞꯄ ꯅꯤꯠꯁꯦ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯕꯣꯔꯣ ꯃꯤꯌꯥꯝꯒꯤ ꯅꯤꯠꯇꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯐꯪꯍꯟꯗ꯭ꯔꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯟꯐ꯭ꯂꯤꯛꯇꯨꯒꯤ ꯔꯨꯠꯇꯨꯁꯨ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯄꯣꯠ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯗꯣ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯔꯥ ꯐꯨꯛꯇꯕꯤꯗ ꯃꯁꯥ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯚꯥꯔꯠꯀꯤ ꯆꯠꯅꯔꯣꯜꯁꯤ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯎꯕ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯂꯩꯃꯥꯏꯒꯤ ꯃꯊꯛꯇ ꯎꯕ ꯉꯁꯥꯏ ꯃꯔꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯁꯥꯅ ꯃꯔꯥꯁꯤꯗꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠꯅꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠꯁꯤꯗꯤ ꯃꯌꯥꯝꯁꯤꯅ ꯄꯥꯛ ꯎꯅꯗꯕꯅꯤ나 ꯃꯄꯥꯟꯗ ꯂꯩꯕ ꯄꯣꯠꯁꯤꯡꯁꯤꯗ ꯁꯤꯝꯇꯣꯝꯁꯤꯡꯁꯤꯗ ꯌꯦꯡꯉꯀꯥꯟꯗ ꯑꯌꯥꯝꯕ ꯑꯦꯗ꯭ꯔꯦꯁ ꯇꯧꯕꯒꯤ ꯄꯣꯠꯁꯤ ꯂꯩꯕꯅꯤꯅ ꯁꯤꯃꯛꯅ ꯍꯦꯛꯇ ꯑꯣꯏꯔꯛꯄꯗꯤ ꯑꯣꯏꯁꯅꯨ ꯃꯁꯤꯃꯛꯅ ꯍꯦꯛꯇ ꯇꯧꯅꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯛꯏꯕ ꯄ꯭ꯔꯣꯁꯦꯁꯁꯤꯅ ꯍꯦꯛ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯥꯏꯕꯗꯨ ꯄꯣꯔꯛꯈ꯭ꯔꯒꯗꯤ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕꯅꯤ ꯃꯗꯨ ꯑꯣꯏꯕꯗꯤ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯃꯁꯤꯃꯛꯅ ꯔꯨꯠꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯔꯤꯖꯣꯜꯕ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥꯗꯤ ꯈꯔ ꯊꯥꯔꯦ ꯑꯗꯨꯒ ꯑꯁꯥꯝꯗꯁꯨ ꯑꯜꯐꯥ ꯑꯥꯏ ꯂꯩꯔꯤ ꯑꯜꯐꯥꯒꯤ ꯄꯔꯦꯁ ꯕꯔꯨꯋꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗꯁꯨ ꯃꯥꯒꯤ ꯁꯣꯕꯔꯦꯟꯇꯤꯒꯤ ꯋꯥꯐꯝꯗꯣ ꯂꯩꯇ꯭ꯔꯒꯗꯤ ꯋꯥꯔꯤ ꯁꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤꯕ ꯂꯩ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯔꯤꯁꯤꯅꯦ ꯏꯅꯤꯁꯦꯟ ꯑꯥꯏꯑꯦꯝꯒ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯇꯧꯅꯔꯤꯁꯤ ꯀꯨꯏꯔꯛꯑꯦꯗꯅꯀꯣ ꯑꯗꯣ ꯀꯨꯏꯔꯛꯏꯕ ꯄꯣꯠꯁꯤꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯒꯗꯧ ꯃꯥꯜꯂꯒ ꯂꯣꯏꯕ ꯌꯥꯗꯗꯅ ꯂꯩꯔꯤꯕ ꯉꯔꯥꯡ ꯃꯇꯁꯨ ꯁꯨꯀꯨꯃꯦꯗꯥꯒꯤ ꯁꯨꯃꯨꯀꯦꯗꯤꯃꯥꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯌꯥꯅꯕ ꯄ꯭ꯔꯣꯄꯔ ꯋꯥꯐꯝ ꯂꯩꯈꯤꯗꯦ ꯑꯩꯈꯣꯏꯅ ꯐꯪꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯔꯁꯁꯤꯡꯗ ꯑꯦꯟꯁꯤꯟ ꯑꯥꯏꯑꯦꯝꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯈꯥꯏꯕ ꯅꯥꯒꯥꯂꯦꯟꯒꯤ ꯒꯕꯔꯅꯔꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯏꯟꯇꯔꯂꯣꯀꯨꯇꯔꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯑꯥꯔ ꯑꯦꯟ ꯔꯕꯤꯒꯤ ꯋꯥꯐꯝꯗ ꯉꯔꯥꯡ ꯄꯨꯊꯣꯛꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯁꯤꯡꯅ ꯄꯥꯎꯔꯛꯄ ꯔꯤꯄꯣꯔꯠꯇꯗꯤ ꯑꯩꯈꯣꯏ ꯗꯤꯃꯥꯄꯨꯔ ꯇꯨ ꯀꯩꯅꯣꯒꯤ ꯆꯠꯂꯤꯕ 4 ꯂꯦꯟ ꯁꯦꯝꯕꯒꯤ ꯂꯝꯕꯤꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯗ꯭ꯔꯤꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯂꯣꯟꯂꯨꯞꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯕꯗꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯈꯠꯂꯤ ꯍꯥꯏꯕ ꯉꯔꯥꯡ ꯑꯩꯈꯣꯏ ꯄꯥꯎꯆꯦꯁꯤꯡꯗ ꯀꯣꯠ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯄꯥꯝꯃꯤ ꯑꯗꯨꯒ ꯁꯥꯟꯇꯤ ꯄꯥꯝꯃꯦ ꯍꯥꯏꯔꯒꯁꯨ ꯃꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯍꯦꯛ ꯂꯧꯊꯣꯛꯑꯒ ꯁꯥꯟꯇꯤ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯄꯗꯤ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯈꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯃꯁꯨꯡ ꯅꯩꯅꯕ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯌꯨꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯄ꯭ꯔꯦꯁ ꯑꯣꯐ ꯁ꯭ꯀꯨꯜ ꯖꯔꯅꯦꯂꯤꯁ ꯑꯩꯈꯣꯏ ꯔꯤꯚ꯭ꯌꯨ ꯑꯦꯟ ꯑꯥꯔꯠ ꯑꯦꯟ ꯄꯣꯂꯤꯇꯤꯛꯁ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏꯕꯨꯁꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯑꯃꯁꯨꯡ ꯇꯔꯥꯝꯅ ꯊꯥꯒꯠꯆꯕꯗꯨ ꯇꯥꯃꯣ ꯐꯣꯡꯗꯣꯛꯆꯔꯤ ꯇꯥꯃꯣ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯑꯗꯨ ꯂꯩꯖꯔꯤ